political parties in India po Manipur Kasi India block ki oiba moirangda IDPs rehabilitation rally haidana oina meeting ma pangthok ke maru oiba maramdi wa fix tawdabase masi yengyaraga party tara koi manadra chaliba party tara mathoida munna khanar matungda state moina federal structure da samvidhan ke matungin state ke list state da tawba yaba center na tawgadaba anima na tawba yaba ain sembe yabagi hak singbugi madung leiner matungda state government asina karoda samvidhan da piriba sidul da yawriba state ki power sinadu manungda haiba internally displaced persons habitai magi khun mayum dagi kontok tuna leibe adadana relief camp da leiba punama ke property se magi punsi adu tungala kadaba ma punsi do hana machoi dawa punsi do sangar morabada sarkar na tawum thokpa compensation pohun thokpa punama se masi taseng na masigi damakta hangduna leiba office ama authority ma darkar oi haina koina sarkar da nakajagudori ni asi jalo areka jorapong mo na ikoina demand tori basi leiba crisis da soknan ba danglaba singa sigi wat apa compensation dibadagi magi lan tum lam na simbal hori ba magi building sing leiba lekai school sing mayam le hori ba adumba mayam do ngak sendara thamnabagi namakta akhanna ba ain ama samvidhan gi manungda Manipur assembly na pass tadana ain oina semaga adugi makhada khangat kadawba thamgadaba officers do masigi damakta akhanna thamgadaba officer adu mako adugi makhada leigadaba staff sing character simba structure na simba punamak se tokhaina ek adugi manungda ain adugi manungda leihanaba maduda adugumba authority aduda office aduda IDP singna relief camp da lei bicharaw singna chatana ikoi siwali ai lan thumgi da lebam khangdre ai lekai ge du chingdo mangkhre haibin sing complain do ya adu khaktagi oiba office ma thamba darkar oi haiduna koi ngasi gi meeting asida thamjari bani ngangnari punamak se koi hidagi lokhat charga demand ase sarkar da thajagani sarkar na tobina ma koi na haigani maru oina hadaki assembly session manung sida siga mari leina ain semc aiba wafam se khanaraga matam atubu matam da ain ma semen ni haibisi ngasi gi meeting asina koi na demand on the thamjagado ain ma semdara IDP mayam adu magi property mang lan thum mayam khongana ba adu compensation pira puramak se ain ma semaga taseng na mayam na yana ba haibatai mayam na yabasi draft on thadoro pa kanda ain se semena khalasi draft thadoro pa kanda mayam na pam singa du so haibe ya bui kudong chapchana piba adu ba ain ma ta ahum mari gi manung ga dum sembe ai modu semna bi da ma ta koina proposal tong ni gi sarkar da demand tong gi adu ba ham khomjang ne project Honorable Chief Minister, Honorable Prime Minister, unagi haibisi praman bangdri Chief Minister na haibani praman sikar maine legade ge haibida Prime Minister office tagi matik chaba ma appointment longna gibagi unagi bagi memo thokpa leitri Chief Minister gi office tagi su asigum wafam sing khana re haiba chingba Prime Minister haire kadaba tatra ma sujalaba gatana asida Prime Minister amana haigada wafam sing da adu Chief Minister thamgade sing do Chief Minister thambangam ragade unagare be praman ji unagarasu unagi mai chabi haibada adu unabai maram leite haibada Chief Minister na Prime Minister unabada ato bakhane ni sungai leite manipura hirang asigi mafam natana si khatani akoina pallaga lei aduna ni akoina ek ama semdragade Prime Minister de mayo nabai yaro edana ek ama semjena singna reje adugi demand ne akoina si to